ꯇꯧꯕ ꯉꯥꯃꯨ ꯔꯣꯝꯈꯛ ꯌꯥꯎꯔꯤꯁꯦ ꯄꯣꯔꯣꯝꯅꯤꯅꯦ ꯃꯌꯥꯝ ꯄꯣꯔꯣꯝ ꯑꯃ ꯐꯥꯔꯦ ꯄꯣꯔꯣꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯆꯥꯎꯗ꯭ꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯡꯅꯦꯕꯀꯣ ꯑꯗꯨꯏꯗꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯅ ꯑꯍꯥꯟꯕ ꯅꯨꯄꯥꯏꯟ ꯍꯥꯏꯕ꯭ꯔꯥ ꯀꯩ ꯍꯥꯏ ꯑꯗꯨꯏꯗꯣ ꯑꯍꯥꯟꯕ ꯍꯨꯟꯕ ꯇꯝꯖꯗꯣꯏꯅꯤ ꯉꯥ ꯐꯥꯗꯣꯏꯅꯤ ꯑꯗꯨꯏꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯥ ꯑꯃꯨꯛꯇꯪꯐꯥꯎ ꯍꯥꯏꯗꯤꯅꯦ ꯍꯨꯟꯖꯗ꯭ꯔꯤꯑꯕꯀꯣ ꯑꯁꯨꯃꯥꯏꯅ ꯉꯥ ꯀꯥꯁꯦ ꯐꯥꯖꯗ꯭ꯔꯤꯑꯕ ꯑꯗꯨꯏꯗꯣ ꯉꯥ ꯐꯥꯅꯤꯡꯉꯦꯅꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯇꯧꯔꯒ ꯏꯅꯥꯎ ꯅꯨꯄꯥ ꯃꯆꯥꯒ ꯇꯧꯔꯒꯅꯦ ꯃꯣꯏ ꯑꯅꯤ ꯇꯧꯅ ꯉꯥ ꯐꯥꯔꯤꯕ ꯑꯁꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥꯏꯟ ꯍꯨꯟꯕ ꯑꯩꯅ ꯅꯣꯛꯅꯤꯡꯕꯅ ꯍꯩꯇꯕꯤꯗ ꯍꯨꯜꯂꯤꯅꯦꯕꯀꯣ ꯃꯣꯏꯁꯦ ꯑꯗꯨ ꯌꯦꯡꯉꯨꯗꯣ ꯀꯩꯀꯩꯅꯣ ꯋꯥꯏꯈꯨ ꯐꯥꯔꯦ ꯋꯥꯏꯈꯨ ꯂꯧꯁꯜꯂꯤ ꯊꯔꯣꯏ ꯐꯥꯔꯦ ꯊꯔꯣꯏ ꯂꯧꯁꯜꯂꯤ ꯉꯥ ꯃꯆꯥ ꯐꯥꯔꯁꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯑꯗꯨꯅ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯊꯔꯣꯏꯗꯨꯁꯨ ꯍꯥꯞꯆꯜꯂꯨꯅꯦ ꯊꯔꯣꯏꯁꯦ ꯑꯍꯤꯡꯕ꯭ꯔꯣ ꯑꯍꯤꯡꯕꯩꯗꯤ ꯂꯧꯁꯜꯂꯨꯅ ꯑꯗꯨꯝ ꯂꯧꯁꯜꯂꯣ ꯌꯥꯝꯗ꯭ꯔꯒꯅ ꯊꯥꯗꯈꯤ ꯉꯥ ꯈꯔ ꯑꯆꯧꯕ ꯑꯃꯗꯤ ꯐꯥꯖꯔꯝꯃꯦ ꯍꯥꯏꯅ ꯎꯠꯂꯛꯏꯕ ꯅꯪ ꯊꯔꯣꯏ ꯈꯨꯟꯖꯜꯂꯨ ꯄꯣꯔꯥꯕꯨꯡ ꯀꯧꯁꯦ ꯂꯩꯔꯦꯅꯦ ꯉꯥ ꯀꯌꯥꯝ ꯐꯥꯔꯦꯅ ꯑꯃꯈꯛ ꯐꯥꯔꯦ ꯑꯗꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯅ ꯑꯍꯥꯟꯕ ꯉꯥ ꯐꯥꯖꯔꯤ ꯃꯤꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯁꯦ ꯑꯩꯅ ꯇꯝꯃꯣ ꯈꯔ ꯑꯩꯈꯣꯏ ꯈꯨꯜꯂꯛꯇ ꯂꯥꯛꯑꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯃꯥ ꯍꯨꯜꯂꯤꯅꯤ ꯌꯦꯡꯉꯨ ꯍꯨꯟꯕꯁꯦ ꯌꯦꯡꯃꯤꯟꯅꯁꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯩꯕ ꯌꯦꯡꯒꯦ ꯑꯣ ꯏꯃꯥ ꯑꯩꯅ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤ ꯁꯨꯃꯥꯏꯅꯅꯦ ꯊꯝꯃꯦꯕ ꯃꯥ ꯍꯌꯦꯡ ꯆꯥꯎꯔꯁꯨ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯁꯨ ꯌꯦꯡꯅꯕꯒꯤ ꯍꯩꯇꯗꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯁꯤꯁꯦ ꯑꯣꯏꯃ ꯍꯨꯟꯈ꯭ꯔꯦ ꯉꯥ ꯀ ꯀꯩꯅꯣ ꯇꯧꯗꯦꯗ ꯌꯦꯡꯁꯤ ꯊꯥꯈ꯭ꯔꯕꯣ 이신게 자미다 있는 날이 앞에 거도 있네. 펠론 콜어서 펠론도 콘지라. 아이 딸리 맞아 왜? 자우라네. 나 바로 가지 양씨.
เชื่อไปมาคนกันเลย น้องปีนั่งโคเลยนี่อ๋อให้ตัวงานจริงให้ตัวเรื่องมาสุ่มมาตักติดเรียบๆนะ 인식이 못하겠다. 아도 이제 싱아 파도래 바양 파도래 시디 종에 종에. 네, 많이 콜레 와 좋아래 얌나. rồi qua đây là hai vợ ngồi già thì để 한덕지 야오래 한덕지 야오래 빠이래 필요 nó tôi làm là pha là đi pha 그리 잠깐 엉이가 한번 봐. mà ngắm hay cái dầu đấy nè muốn sao sẽ có mấy lâu đi gần à 누구자? người chân gì chẳng nghe ngã xuống bố
ꯑꯗꯨꯒ ꯈꯥꯃꯦꯟꯒ ꯉꯧꯔꯦ ꯑꯗꯒꯤ ꯂꯐꯨ ꯏꯔꯣꯜꯂꯦꯕꯀꯣ ꯂꯐꯨ ꯏꯔꯣꯟꯕꯗꯨꯗꯤ ꯑꯩꯅ ꯎꯠꯍꯧꯗ꯭ꯔꯦ ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯦ ꯋꯥꯏꯀꯨꯒ ꯈꯥꯃꯦꯟꯒ ꯉꯧꯅ ꯆꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤ ꯉꯥ ꯐꯥꯕꯒꯤ ꯃꯇꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯉꯧꯅꯁꯨ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ